अहानबदा मरुइबा पाउ Kabui Romai Furumna Khundariba Kaikhuda Nongna Saba Tingkau Rakwang Kalumkai Laisang Ama Ngasi Inner Manipur Lok Sabha ke MP Dr. Angomcha Bimol Akoizamna Sangaduna Miyamda Senakre Hayengdagi Haugadoriba Class 11 ki exam da punna mahiroi Lising Kuntra Nithoiga Chanipanga Sumna Nifutaret Amadi February Tang Tara Taretagi Haugadoriba Class 12 ki exam da punna mahiroi Lising Kuntra Mathoiga Chamanga ga Sumna Kuntra exam Thagadori Kurum Jari. ISTV Pau meeting Tabiri Wapum Namaputaram Okjari, Pau Sandokna Pizari. Kabui Romai Furupna Khundariba Kaikhuda, Nongna Saba, Tingkau Ragwang Kalumkai, Laisang Ama, Ngase, Inner Manipur Lok Sabha MP Dr. Angomcha Bimol Akoizamna Sangaduna Miyam the Kusina Kray. Imphalis District ki, Ketrigau Kendragi Manung Chan Badaleba, Kabui Romai Furupna Khundaba, Ariba Kul Amasu Oiriba Kaikhuda, Tingkau Ragwang, Chapriyak Fim Kaikhuna, Nongna Saba Tingkau Ragwang Kalumkai Laisang Sangabagi, Thoram Atuda, Inner Manipur Lok Sabha MP Dr. Angomcha Bimol Akoizam, Kaikhu Kulgi Kunbu Ingel Chau Palmai, Ketrigau Kendragi MLA, Saik Nurul Hassan, DRCP Assam Manipur Amazong, Nagaland ki Working President, Chunkairung Kamai, Kalyan Ashram Manipur ki Executive Members to Oiriba High Court of Manipur ki Senior Advocate, Sapam Biswazitna, Thoram Adugi, Atoiba Mitunglan Singh Oina Serogyaki. Tingkau Rakwang Kalumkai Laisang Sangkabagi Thoram Aduga Mari Lenana, Kabui Furup ki Nat ki Oiba Thoram Singh Pangthok Pagalenana, Nat ki Jagoi Singh Su Utki. Also followed by another song again. Class 11 exam hayeng February tang tara taruk tay hauraga April Mari fauba pangthokadoriba exam asida arts da mahiroi listing nipanga chapret punna mahiroi listing kun trama thoiga chamanga ga subna kuntrana Manipur gi ching amadi tamda leiba center chamaga tara taret ching da kuntrama pan amadi tamda Humfutara Nipanda exam thagani. Hairiba exam asina mahiroi singi tungi laiba clap kadaba oibana exam asipu mapung fana pangthokpada Manipur da leiriba parents stakeholder mahiroi lob Khuding Magna Tengbang Minaba Nolukchari Loinana Pangthok Kadoriba exam Asiki Yenglaga Lamdam Asida Leiriba Kanglup Khudimagna Ban Block and Chingba Makal Amatagi Ayerapan Pidanaba Council gi Chairman Takhelambam Ojit Singna Appeal Taurakli Exam Thagadoriba Mahiroi Singh Dasu Paujil Pibaga Loinana Pukningda Nungnangba Akiba Langtaknaba Thadoktuna Exam Asi Saruk Yaduna Tungi Asapam Namag Thungba Oirashun Haina Yaifa Paujil Pirakli Hantak Pangthokadoriba CBSE Kosem Amadi Bosem exam da Imphal Municipal Corporation ki cooperator oiramba Wairati Kantana Pukning Thagat Kray Tungi Yumbi Oiraktuna Kunai asi ba achumba lambida lamjing mioi amamam oirakna bagi Pukning Thagat pa oina Imphal Municipal Corporation Ward number 19 ki cooperator oiramba Wairati Kantana Ward asida chahi ki CBSE Kosem Amazong Bosem exam singda exam thana bagi same sari ba singba Pukning Thagat ba Thauna hapa oina Paring naina chatharak bagi ahumlak Suboina High School Kendragi Manung Chenba IMC Ward number 19 na konba asigi manung dalayba mahiroi singda exam thabda sizinagadaba polam khara khudol piduna pugning thagat kray Pugning Thogat pa aduga mari lenana Imphal Municipal Corporation Ward number 19 gi cooperator oiramba Yumlembam Rati Kantana Class 10 amasung 12 asi mahiroi amagi punsi gi firep lep nabagi yamna maruiba tangkak amani makoina hotna jariba asibo aikoina Pugning Thogat piba exam asi akiba leitana mayok na bangamna ba thauna hapib asi yamna tangai fade khongfam asita mai paglaga tungi lambi chatnabagi khongfam lepa ngamgadori bani IMC Ward number 19 na konba jagada leba Class 10 amasung 12 thagadaba mahiroi singbo Pugning Thogat Pasi Handaga Tharaga, Ahumlak Subo Ina Paikatpane, Mahiroi Singh na exam Mai Paklaba Matung, Makoibu Okpiba Asisu, Paring Nai na Pangthok Lagalagli, Mai Pakpa Makok Matang Taba City Mahoksani, Adumaklakani, Adubo, exam Thagadaba Singh Pumnamag, Mai Pakpa Ohenaba, Ikoina Pugning Thogat PC, Makoina Tungi Afaba Mirol Amamam Oiraktuna, Ngasi Lamdam Asida, Tangdu Leita Driba, Charang Naba Oheliba Asi, Lay Handana, Tangdu Leitaba, Ingta Taptaba, Iramdam Ohelakba Ngamba Oinaba, Hotnaba Ngambasu Oirashano Haiki.
mai đi ngủ Hindu Sammelan Samiti Thawal Nagar na sinduna Hindu Sammelan gi thoram ama Thawal awang laikai daleba Superstar Club Ground da pangthokre Social Unity Cultural Awareness amade Religious Identity bu masakhena thokhana ba pandam galoina na pangthokleba Hindu Sammelan gi thoram atuda Pranta Sangachalak RSS Manipur Narayan Babu Pracharak Pramukh Assam Khetra Asokan Bishwa Hindu Parishad Manipur RK Radhamohan, Directorate of Ayush Government of Manipur ki Director Dr. AK Lokentro, Director Amade Hindu Sammelan Samiti Thawal Nagar gi Convener A Krishna Kumar Sarmana Athoiba Mithung Singh oina serukya ke Bharat Mata gi photo da leisu katuna amade Laishon Isai na chingba saktuna hogdoki ba thoram atuda resource person oina wangang laduna Pranta Sangachalak RSS Manipur Narayan Babu na hai Rashtriya Swayam Sevak Sangha RSS ki Chahi Chama Suba Palan Thoram ki makha tarak poina mandal gi pangthokba Hindu Sammelan gi thoram amane Manipur da leiriba mandal humfu tara asi lagliba tha asigi kun fawbagi manungda loshingani chawkraba Hindu samas asida apunbagi saktam leiramdre apunbagi pangal leitabana British na India bu lokshin bane hauzik ning matam labasu apunba Hindu samas ama semhaudrabade tungdasu amuk mikha polakhigani haiba wakhalonda India da leiriba Brahman Vaishnav Khetri Sudra pumnamak asigi apunba saktam ama sagat katabani haiba wakhalonda Rashtriya Swayam Sevak Sangha RSS semkhiba RSS ki founder Freedom Fighter Dr. Keshav Baliram Hechwar gi maramda wafam kaya fongdokhi Hindu समाज की अपन बगी सत्यम लेते लिंगजेंग माने दबने जाट विचार की मरीदा ब्राह्मण ने खेत्री ने वैश्य ने शूद्र ने तोंगान मिंगदा अमका खन्नर गलइए राजा निथौ सिंह वरसु अमका खन्नर गलइए मरम मदुना सी अचौब लेव समाज की मानव समाज मा ओले लगदबनी ಅದು ಲೈತ್ರದಿ ನಚಿ ನತ್ರಗ ಹಯನ್ ಗಾಂಧೀಜಿಗೆ ಮಖಾದ ಸ್ವಾಧೀನದ ಆಂದೋಲನದ ಅಬೈ ನಿಂಥಂ ಪಂಗನಿ ನಿಂಥಂಬ ಪಂಗದಚು ಐ ನಿಂಥಂಬ ನಾಕ್ಪಗಿ ಲೈವ ಸಮಾಜ ಅಕೊಯ್ದ ಲೈಗದವನಿ ಸುಸಂಘಟಿತ ಸಮಾಜಗೆ ಕೊಯ್ಗದವನಿ ಲೈವಾಗದಂತ ನೇಷನ್ ದ ಫಸ್ಟ್ ಗಿ ವಾಕಲ್ ಕಲ್ಲಗ ಲೈವ ಸಮಾಜ ಹೋಗಿದವನಿ ಅದಕ್ಕೆ ದಮತ ಕರಿ ತವರ್ಸಿ ಕಲ್ಗ 1925 ದ ರಾಷ್ಟ್ರೀಯ ಸ್ವಯಂ ಸಂಘ ಮಾ ಲಿಂಕಲೆ Paugi marak thana tema break amata longminase Dada! Hindi magkigano. Alam mo tamo, sige yung se, next time din na check sin na laksi lagat tamo ka banine. Dada lang se, juhar habaga am takidar bo. Asum na, mayam na machalbog na option lugum. Masige yung masilug, aso yung ang ko kada batagi. Next time din na ngap seli. Next time din is or habating laptop na nabasim bani. Zaman technology siya na na concrete ka top na tinaba matanda. Kapag mo ang mukha na hingal at late. TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak lang thak kayama sadaba yarakte sasil liba singduna adom gi liver da kayam sokhan likhang bibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatung taram nokchare pau makhata na pizare State Council of Education Research and Training SERT Imphagi Mideng Makhada Manipur State Kabaddi Association Sinduna Nomagi Oiba Kabaddi India and Manipur Haiba Asida Seminar Ama ngasi Mezor Khulda Liba Manipur Press Club ta pangthokre Thauram aduda State Council of Education Research and Training SERT gi Director Ahibam Roman Manipur State Kabaddi Association MSKA President A Jiten Amade Masak Nairaba Muyekana Sarugyaduna Athoiba Mithonglen Singh Oiki Manipur State Kabaddi Association asige Secretary Motilal Thongnauzamna Fongdokhibada Kabaddi haiba asi masana ase matam amagi National Games singda lamdam asige achoba mingchat kaya loba ngamlami masida hana leiramba asiga hauzik leiriba phibam asigi khetnaba asina
kabati sana khotnabagi sitharakpa thengnari India da hauzik kabati asi pro kabati professional league ki game oina chatkiba asida sanaroi amana season amada lupa crore ahum fanglaba matam asida Manipur dana karigi sonthana leiribano haiba asida Manipur gi oina national ki thakta senior nupi sanaroi sing thana bohonabada team ani ahum dagi leiramdaba asina oiri adubu hauzik Manipur gi oina team Nepal sukhre mathangi season da team tara taruk suragani haike loinana ngasi pangthokliba kabati gi seminar asina kadai fauba changsinduna punna chawkhatminaba yabage amade aikoi khudima kabadi player sing hingat handuna thawayawna sana halasi haiba wafam sing fongdokhe Pro kabati professional sat kharga hojikti nupi gi professional kabati sangna nabagi damta MSR kabati Federation of India na angak pa khongjang makhak changsil ai anu 2027 sidai da oigedo mali adu sab sabadi leptri asigi professional kabati se changsil aba matamda mamangi moina lek me ama semgiba patna lek pu hairo am hairo samai semdi notice ki lek ama bau lehogde adu lehogtabida Assam Tripura Manipur Meghalaya kabati sanama mayamsigi akhoi lek am khak notice ki lek am khak lehoragadi magi pro kabati ki system sumaina magi lek tu ki player quota leijaba adu ki posima khoina phangogtabdu gidamakta ai regret tawjari adu madudai da ngamnanaba akhoi gi madudai da akhoi quota tanga ta sangmanataba akhoi gi afaba nu bimsa player puthoerga akhoi gi notice lek se sembada akhoi ju achau thodang ama lawraga akhoi gi player kaina sumai tawdana sigi CSA de player khara leigre hargadi akhoi na organize toba mobilize toba club da salaga su hena ako mathaba yam nungai ba ma oigani habase sigi matang sidai da magjin tharga agi wakhanjina changjan jaba seminar ma khangne loishilakpada maroiba pawmo kana pizare Kabui Romai Furumna Kundariba Kaikhuda Nauna Saba Tinkau Ragwang Kalum Kai Laisang Ama ngase ina Manipur Lok Sabha gi MP Dr. Angomcha Bimol Akoizamna Sangaduna Miyamda Sinakre Amadi Hayengdagi Haugadoriba Class 11 gi exam da Puna Mahiroi Lising Kuntrani Thoiga Janipanga Subna Nifutaret Amadi February Tang Tara Taritegi Haugadoriba Class 12 gi exam da Puna Mahiroi Lising Kuntrama Thoiga Chamanga ga Subna Kuntra exam Thagadori Hauzik Fawig and Asi Bina Sandok Jaba Manipuri Pau Matang Stelozare, meeting Tabiri Pum Namapu Amokana Kurumjari.